National Games ta ahan banatraga ani shuba position da lairamba Manipur asing asidi BJP laingak lakpadage maningda hantharakle haina Manipur Pradesh Congress Committee ki president su oiriba Wangkhem SC MLA Kaisham Megachandrana laingak tamaral sirakli Indian National Congress na sinduna chahi SC January 13 tage kumja lisingani 13 ki January 13 fauba chahi ama chukna chathariba Sambidhan Bachao Rashtriya Path Yatra campaign ge manung channa Hianglam Block Congress Committee gitna sinduna Hianglam awang lekai da laiba hanagi MLA Ilangbam Duizamani ge sangai da pangthokpa thoram da wafam ase phongdokhibane Mahakna makhatana hai ngasigi naha singge mahi masing tamba sana khotnaba amade culture gi resource pumnamak lainga ga sigi makhada arembada tare matam amada sanaroi kaya one time job policy gi makhada thabak changhalamba tha khudingi incentive piramba kaya ado ngasigi laingak asinadi chathaba ukhidre asigumba kaya asina ngaside lamdam asigi sanaroi singning bakairakle mahai masing matik chana hairaba naha kaya thabak fangdabana ngasidi makhutta khutlai paiduna chatkre oirakli ba fibam sing asigi yenglaga laibak asigi constitution miyam gi hak lamdam asigi law amade naha sing kannaba tangdu laitaba hanjil hannaba amade lamdam asigi chawkhatpagi lamjelda india gi atopa state singdagi tadanaba aikhoi punna hotna minabagi tangai fadaba lai haikhe jai bapu jai bhem amasong jai sambidhan haiba thimda Manipur da Assembly Constituency ki thakta ahan boina pangthokhiba thoram maduda Hianglam SC ki hanagi MLA Ilangbam Duizamani hanagi Minister Langpok Lakpam Jayanta Kumar Wabgai SC ki hanagi MLA MD Fajur Rahman amade MPCC amasung MPYCC ki thau puba kaya su saruk yakhe